ngasi phongkhiba masung thokhiba tongan tongan masi phongsingdigi maroibi ipausing khongasarga manipur top channel gi maikedi mamna thamjigi hanwada GPDRK gi president mark thama hokip ki bill application gi argument hearing gi matam September 19 da list of Government of the People's Democratic Republic of Coquitlam's GPDRK gi president amashim human rights activist mark thama hokip sai kuntragatret apapa Lemkhok se Haukip of Molnom Chusampurna High Court of Manipur Tharakuma ki bail application ki argument hearing ki Justice MP Muralinders ki bench ta September 9 gi Haukipag loina matter asi September 19 da makhatana argument sa thana list of Mark Thamam Haukifna Governments of the People's Democratic Republic of Coquitlam's GPDRK semdun India masum state asigi mathakta lan haunaba honai habigi moral the Impal PS na known FIR number 129/5 2022 IPC U is 120B 121-121A 123-400 IPC 1718 UAP asi register tawduna judicial custody da lairakibani so hari tungna mark thamam hokif ma ki councils advocates Samuels Haukip amasum Assist Deep Barmagi Kuthang State of Manipur amasum atop officials ng matakta High Court of Manipur da July Marida bail application tharaktuna Justice MP Muralinders ki bench na July mangada admission piraba matung application na sige hearing August ani amasum August 13 ta hariba bench asida sa thaba matamda August 13 ta bench asina Respondent sing the Makogi counter affidavit court asida Pikhanabigi Aroiba matam September 9 fawa Piki. Tung the respondent na Makogi council gi kuthang the bail application asigi counter affidavit September 9 da bench asida submit toraba matung bail application asigi argument hearing sa taba hoki sohari. Makasa tarafuena Ukraine amasum Russia nigi update mem pizage Ukraine hawkiba pungkun ge mari gi manungna city amasum khungang kaya ama amukhana lauksin bangam kre hain su update tawri Ukraine gi lanmi sing hawkiba pungkun ge mari gi matam asida asigi manungda city amadi khungang kun hena lauksin bangam kre hain official report amana phongdokli Ukraine army na daily briefing amada phongdokiba warol gi matunginadi Ukraine gi lanmi singna satharakhiba counter offensive Russia gi lanmi singna Kharkiv region dagi yamna thuna handokiba sina settlement kun hena lauksin bangam khari hawkiba thang zanumita Ukraine claim tawkiba wapam mamada leba sigi khamadi nongpok thangba lamdam gi sarukta Russia gi lanmi singi mayokta jangsilakhiba lanjangda khumangyang sina sangsin bangamduna Izium Kopiang samadi Balaklia city sing yauna mai pakna lauksin bangam khrabani Numaizu numiki numidang na Ukraine gi nongpok thangba region da Pakistan electricity mamki mashimaru oina Ukraine gi foreign ministry gi spokesman Oleg Nikoleksko na phongdo ki buwa pamada Russia na nongpok thangba Ukraine gi lamdam gi sarukta Pakistan maithiba nangkhibadagi ningba kaibadagi satharakhiba thawong ama oigani sohairi atopa pawmana Naga political issue Loisinbagi Aroiba Khutyek pinanaba Nagaland Leingak na NSCN-IM bu wakhal tahananaba center na khangan khari Naga political issue Loisinbagi Aroiba Khutyek pinanaba NSCN-IM bu wakhal tahananaba center na Nagaland gi all political party government na khangan khari Union Home Minister Amit Shah na khangalakhiba wafam madu miyoi taraga mathoina saba delegation team amana NSCN-IM gi lusingba singa unaduna wakhal tahananaba madi waroisin purakpagi thauksila du yanana bu honagadabani iramasi gi matangda parliamentary affairs minister Naiba Tronu nangasi Fongdo Kibada Naga political issue asuba atubada waroisin ma purakna na basenta na khangalakle madugidama delegation team maduna NSCN-IM gi lusingba sing unaragani Naga political issue waroisin purakna na Nagaland Leingak na CM kiba miyai taraga mathoina saba core committee du chief minister Nephirio deputy chief minister Minister Y Peton yauri hairiba delegation team aduna ngasi center gi lusingba singa Delhi da unabada wapam madu center na khangalkhibani Prime Minister Narendra Modi ne su core committee gi members singa du unanaba Amit Shah da khangalakhiba sulekre hawkiba yum sakasa numitagi core committee gi mihut singa du Delhi da kem tawduna lerakhibani Nagaland Leingak ki minister su odiba Ronuna makhatana hai hawkiba July 13 core committee da Amit Shah unaduna issue asibu kupna nainaduna waroisin purakna ba haijakhibani
BJP na kumsing Englishing ani ga taraga nipan gi mikal naga political issue luisin gani haiba slogan kya su sejana khibani mikal matung asida amuk hana ningsing duna naga singi issue asu goration purakani haiba gi thajaba thamli haina su khangan khibani nakalani magna amana amada thajaba thamna duna yanaba purakadabani nakalani magna yanaba wapum adu ikai khumnagadabani haina su phungdorakli Makasa tarak po na to papaw mana sainagi sial na sabak foot lising ama hena wangba Sri Lanka Tawar Aroiba da sayola sida hangdok lagani. Phamdagi tantokraba Rajapaksa sagaigi Beijing na naknaba simbol ama oiraba sainagi sial na saba asoba green amasum purple communications Tawar ama Aroiba da Sri Lanka da sayola sida hangdok lagani haina madugi operator aduna ningthokaba numita phongdokre. Kalambogi mafam punamakti uba phangba amasum sarakna $1 million chamaga taragumdoi sangkiba meter samgu yankai foot lising ama samga yankai gi Lotus Tower adu hanagi president Mahin Rajapaksa gi makhada English ngani ga taragani thoide saba hek haukiba matungdagi corruption gi wathok kya lekhi Sri Lanka gi khwaidagi sathi economic crisis ki matangdagi tha kya gi protest matungda July da president chidagi tanthokiba Gotabaya Rajapaksa gi mayamba Rajapaksa gi makhada Chinese loan sing ihiba White Elephants project kayamu ki manungda masiamane sagol sunumite gi hauna visitor sing na tawar sigi observation gate adu hangdok na ba masum sian mangba hanthana ba ticket yona na ba makoina whatever laure hana government na mapuweba Colombo Lotus Tower Management Company na haiki Makasa tarak po na to papam AAP gi convener Kirjual na auto driver gi yum da saksa wasat pada police na thing badagi yanakre say sigi Aroiba sarta pangthona bagi damak sem sari ba Gujarat Assembly election gi mawoina na nominee gi khongsat state adu thungki ba Delhi gi minister su wodiba Aam Aadmi party gi convener Arvind Kejriwal na ngasi Ahmedabad leba auto rickshaw driver amagi mayumda saksa na wasat pada police na athing ba thambadagi ngai hak yanakre hari Hiramasiga mari lainana official report amana phongdorakibada Gujarat ngasi pangthokiba public rally amada Delhi gi minister Arvind Kejriwal na ma ki party AAP da Delhi gi miyamna thajaba thamliba adugumna Gujarat gi miyamna thajaba thamnaba appeal tokhi Maraduda auto driver amana khanghaudana Kejriwal da ngasi numidang ma ki yumda sak sara amatang saminana ba haijarakhi auto driver aduna miyam mamangna phongdorakibada ai adomgi phenamani Haukiba thakara ki mamang na auto driver amana ma ki yum da saksa na invite tawda adomna harau yakiba loinana namit adumakta da auto driver adugi yum da satuna saksa bagi video ma aina ukre maramaduna aigi maphamda lakpiduna saksa ramatang samina si haina phongdoki hari madura Arvind Kejriwal na ayaba pikhiba loinana ngasi numidang ma ki yum da soidana aigi party ki thomi singa loinana laktuna saksa ragani adubu ai pung kaya da lakadagi natragana aina lairiba hotel aduda nak laktuna nahak ki auto da punna satminabadi yaroidra haina noklaga khungki madugi matung numidang pung 9 da dinner lawba haina Yanakiba adugi matung ina Delhi gi minister Arvind Kejriwal auto rickshaw tongduna auto driver adugi yumda saksa na saki khara satlaba matung Gujarat police na auto du bu khamaga loinana Kejriwal na saksa ba sakka dori baduda athingwa thamki security reason maram oiraga minister Kejriwal ma ki hotel da amu hankhina ba police ki makok thombu official singna haijaki adumena ma Kejriwal na makhu wafam singa du bu yakitaba loinana ma auto driver adugi mayimda saksa na ba damak satkani haina phungdoki Nakalani gi marak ngak ye naraba matung makhata na ahenba security piduna Kejriwal auto driver adugi mayumda satpada ayawa pikhi haidi Loisilakpo na tendakpa paung khutanga hapsange social welfare gi hana gi director ama yawno officer ahungi mathakta prosecution sanction pibina bahaikre Manipur Sarkar gi social welfare department gi hana gi director ama yawno department asi gi officer ahungi mathakta vigilance and anti corruption police station lokhatpa case ama ga mari lainana Prosecution sanction pibinaba mari lainaba authority da ibasi role pisinkhre haidi press na phangba paun hai English singaniga taraga mapan gi November 13 deputy SP vigilance and anti corruption Manipur na OC vigilance and anti corruption da piba report amagi matungina vigilance na lokhatpa case number 35 PESP BNAC 2018 ga mari lainana inquiry sataki inquiry du da SDF ki makhada leba Manipur state all age pension scheme gi beneficiary lishing taraga manga tha mari pension tha amada lupa sani pithokna bagi damakta finance department English ngani ga taraga mathoi gi December 10 ga mari da lupa
कोटी 1.20 पीनबगी अयाब पीखी मसिगी मतुंग चीफ सेक्रेटरी प्लानिंग ने इंग्लिश सिंगनिगा तरागनिथोई की मार्च तरे तहाइदिबा लुपा कोटी 1.20 एसी एसडीएफ की मखादा मणिपुर स्टेट ऑल एज पेंशन पिथोनबगी दमकता इयरमार्क तोखी डायरेक्टर सोशल वेलफेयर ना इंग्लिश सिंगनिगा तरागनिथोई की मार्च कुनगा मथोइदा थोप ऑर्डर मना मणिपुर की डिस्ट्रिक्ट मपन लैरिबा स्कीम असिगी बेनिफिशियरी लिसिंग तरागा मंगादा इंग्लिश सिंगनिगा तरागा मथोइ की नवेंबर की इंग्लिश सिंगनिगा तरागनिथोइ की फेब्रुआरी फावगी थादा लुपा सनी पेंशन पिथोनबा लुपा कोटी 1.20 की सेंफम एक्सपेंडिचर सैंक्शन तौखी सैंक्शन तौखरबा लुपा कोटी 1.20 एसी डिस्ट्रिक्ट मापन की DSWO सिंग बेनिफिशियरी सिंग पेंशन पिथोनबा येंथोकी हाइन डिपार्टमेंट असिगी रिकॉर्ड यावरी अदबो सेंफम अदुमक DSWO सिंग येंथोपगी मोत लान सिजनरम थेनकी इनक्वायरी सिदा फंकिबा खुदम संगम सिंगी मतुंगिना ऑफिसर अहुम असिना नामथा क्रिमिनल्स मिसकंडक्ट अमदी क्रिमिनल कंस्पिरेशंस सतख्रे है खंगमले हाइनसु पाउस मखाताना रिपोर्ट तौरी तेथंग थमजरमगे हौसको मैम पाउस मतांग से लुसिंजरगे मैम पुनः अनौब एंड थैंक यू।